Myanmar ZAR gi lanmi kaya hatkre pau si kanglipa ki maina dagi lokhatchabane lan kan na thogliba Myanmar manung da Chin National Army CNA na Zomi Revolution Army ZAR gi yemama ngarang khudum chansilaba matungda ZAR gi lanmi kunrom hatkre haidi miyad asi chathakra matungda Chin National Army gi maikai dagi laukthokibadi kariguma makha tana ZRA da mateng panglam leba khudimak sibagi cherak pigani haina laukthokre makha tana Myanmar gi tongan mofamda ZRA gi atopa camp sing laibra haina thibo hombagi thabak helicopter sizinaduna nongthaktagi yingsinbagi thabak su chathakre haidi lana chida laikhidraba athoba singi mafamda maira kannaringaida chingthaktagi Kuki singna nomai kaptharakre pau si paunil kon pau se dagi lokhatchabani ngarang numidang lamdam asida thoragliba chahi ama mapung pharakhraba lana sida laikhidraba mitai athoba singi mafamda maira kannaringai matamda Kuki militant singna kautruk maning sing senjam chirang maning amade mulai khul chingthaktagi nomai round kya marum kaptharaktuna attack chatharakre haidi attack adu chatharam daida Kuki singna mitai singi aronba khangdongnaba paisilaki drone ama ulngal liba singna kapthaduna mang takhan khre haidi thodo asigi matang da pau si sina phangbu pau magi matungina ngarang nomidang pung 9 makharong helakpa doida ahanbo oina khurkhul maning mulai khullomdagi nomai ron khara hana kapthorakhi madugi matung tarakpada nomidang pung 9 taramdai doida kautruk amadi senjam chirang maning singromdagi Kuki khulai paiba singna kautruk amadi senjam chirang tamna kyamarung kapthoraktuna attack chatharakhibani hairi sugunuda ahingda combing operation chathaduna khulngakpa sing phagatnaba horarakpada maina paibi singna changhan khidre pau si kanglaipa ki maina dagi lokhatchabani kanglokki irang asina khwaidagi hena sokhalaba mafam ama oiriba Kaksing district ki manung channa leiriba sugunu amadi thangnana leiriba khul singak senduna leiriba central force sing lokthokpa horokpa jerak asida pak sanna combing operation chatharaga khulngakpa sing phagatnaba honarakpada masing yamlaba maina paibi imai bil singna ngarang ahing thoraktuna Bharat lanmi sing changhan khidre hairi pause sina sugunuda leiriba praja section kayana phongdongnarakpagi matunginadi ngarang numidang pung 10 makharum taba matamda central force ki kangbu gari 6 laktuna sugunu tamna thauchilakhi gari sing adu kari tobu changsilakibano haina hangba matamda combing operation chathagani haibagi sanin phangbadagi maina paibi ma singna gari sing adu thachinduna thamnaba thamlaga changhan khidre hairi pau sina hai maina paibi ma singna sugunugi maru oiba lerak singi lamjin singda thomjinduna central force ki gari sing sangba yadana bu khongjang changsinke imai bel mayam hoduna akan bai hau sagatuna combing operation tawba yaroi haina thingbadagi central force ki gari sing adu mamai leiduna chatkhre hairi sugunu amadi thangnana leiriba akoiba khulsingda combing operation chathanabu honaragliba si maru oibadi khulngak senbagi thodang lawriba khunja volunteer sing phagatuna makhoina pairibu khujukulai sing lokhanabagi pandamni hairi khunja kayana phongdorapugi matunginadi hojik phawbu khunja sing namasa masagi yomda hanjinduna leiba ngamliba si khulngak leba khunja singi matengnani karingoba combing operation chathaduna khulngak leba khunja volunteer sing phagatkiba tarbadi ngakpi senbinaba leitabadagi Kuki militant singna landanigo matamda landaraktuna khunja sing asibagi khayata tagadawribani hairi